Image Pauda Ming Tabri Sumbu Yumnam Anuradha Devina Ikono Krumzari Housing Moroba Pauda COVID-19 Lysad Asina Malem da Punsi Mangang Kiba Migi Masing Lak Kuntrani Panlising Humpuni Toy Chatuka Humdrataru Yaukre MLA K Ranzina JNB Sandumba Achawa Umatelda Nona COVID Care Center Amahangdona Yang Sinkre Lisingani Kunitoigi Election da Congress Party na Lusing Balenga Ama Lak Lakani Haina MPCC ke President Govindas na Haikre Doinana Wangkaida mass testing cum vaccination program pangthokre Hause pausanuna pizadring age mangoinana COVID-19 license asibo lanthengna ba achowa thotang loriba frontline workers singbo aikoi khudingna ikai khumna bakaloinana mateng panglasi COVID-19 license asibo maithiba pinaba lengang paikhaliba thabak thoram sing mass testing amasung mass vaccination program sing mai pahan bakaloinana lekang pideba chana kanglunsin yum dagi yariba makai chathoktaba Tangai Padabagi, Satolabas face masks, Upa, social distancing ngakpa, Miam Pun Batobidaba, Amadi, Kusa, hand sanitizer Nataka Sapona, Toina Hamdopa, Kawigan. House Pausan on a Pizadi. Malam Sida House COVID-19 Nahan Kiba, Migi Masen Koti Tratet, Lakombudra, Listen Kunipan, Chanisuna Amasukre, Masike Manunda, Mio La Kuntranipan, Listen Kuntrani to Chatrok, Umdrataruke, Punsimanga Cray. Laina Sidagi Pakiba Migi Masina Koti Taramatoi Lagyang Kaimatoi Lising, Contron Doi Chani, Humpuni Pani Aduga Hosek, Naribana, Mioi Koti Manga, Lak Maripur Lising Humpuni Toy, Chaniga, Yang Kaitaret Lady. COVID-19 Lysad Asina Quaidige Hana Swanduna, Ahanba position the Lady Balebakasi, US and Oiri, Lebakasida Mioi Koti Ahum, Lak Nipum Doi Lising, Humpumanga Chamapant Marpumanga Nabatina Cray. India na biya koti ane lak marpudara trade chahum tarahum doi naduna ane subada amade Brazil na mioi koti ama lak humbudra taro lesang kunipan chamanga marpunipan naduna ahum subada lady India gi oina mioi lak yangkai mapa lesang kuntramari chanipa maripun naduna Maharashtra na ahanba state Karnataka na mioi lak kuntaret lesang maripu mari Jahum Yankima Naduna Ani Subada Aduga Kerala na Mioi La Kuntare Lesing Humpumatoi Chambari Humbudra Mari Naduna Hum Subada Labor State Oiri. Pandemic Asina Manipurda Hokiba Punkun Mari da Mioi Chamriga Murpudra Mangana COVID-19 positive over Thingneri. Ahanba Mioi Apunba Mioi Lesing Manga Chanipant Maripu Marina Test Obada Mioi Chamri Maripudra Manga positive oidina state asige Apunba positive case Lesing Humpuni Toy Sahum Nipum Doi Sukre. Ngasi Mioi Tarom Doina Laina Sinamaram Oiriga Lake Kidabadagi Apunba Lake Kidaba Miki Masing Lesinga Amaga Gumato Yori. Kausing district Oina Ngarang Nungtin Pung Anidagi Ngasi Nungtin Pung Ani Pawada district Asiki Mioi Nipu Tarung Nona positive Oiki Lengang na Chalaiba COVID testing center ama amadi private testing center anida upon ma mioi chamaga kuntra test sobada mioi niputaru positive oirangki. Hairiba mioi niputaru asigi manungda mioi taramari Ziban hospital da oikibani aduga kuntra ni tuna lenga ke testing center da orakibani. Haina district surveillance officer kaksing na pirakpa report amana hairi. Mamang tha megi tang taratarukta iraipaw Pauxi ke sub-editor Saikom Santikumana Manung Matam Satana Lekidabada All Manipur Working Journalists Union Amzugi Standing Amade Advisory Committee na Wangkai Topom Lekai Talaiba Santikumar Ge Loitabi Vimola da Lupalisang Tarage Mating Pankre Saikom Santikumar Sandigar Ge PGI Hospital da Mahangwasage Hagsang Sek to Wasat Pada COVID-19 Laina Nasalapada Lekidabani MLA K Ranzina Pamung Cham Legadaba COVID Care Center Amaja and B Sandumba Atawa Umatelda Nauna Hangtung Naba Marilenaba official Sengyam Nadarkar Oiba Tabak Thorum Sink Hagtingana Chatuna Paikapa Hokre Kaksan District COVID Anaba Sink Lying Pambo Oigadaba District Asige Oina
Anisuba COVID Care Center asi Sugunu Kendra gi manungda leiba Hana Community Home Isolation Center CHIC Oriba JNB Sandumba Atawa Umatelda MLK Ranjana COVID Anabasing Lion Pump Ontongdaba Tabaksing Mari Lainabasingda Tagnaduna Lakibane MLA Nangase Kaksing District Deputy Commissioner Medical Officer CMOSP Amadi SDO Waikong Nachingba Yauna Mapamda Haktingna Tatuna Yangsing Kibakaloinana Center Asige Electric Kudong Sadaba May Mutkiba Matamda Tangai Padaba Yaurakpada May Watpa Yadabanina Maigi backup Taunanaba generating engine Yauna Awada Apasing Mankanaba MLK Ranzina DC Kaksingda Shell Oina Lupalaka Amalising Yankaisu Kusanaki Manipur Laiba Tunga Art of Form Singe Amadi Culture and Organization Ge Apex Body among Oriba Culture and Workers and Activists Forum CWAF Manipurna CWAF Expression Hainaming Tomba Zoom Ebge Kutangta Chalibata Seke Tangkun Nomaisan Mikin Wendang Wedampung Taruk Tabadagi Pangtopa Hauseragani Chayol Amada Yumsakaisa Amasung Nomaisan Kudinge Pangtok Zagadaba Taramba Sige Ahoba Zungitang Kunt Numid Asida Lamdam Sige Sangnadaba actor Cultural activist Narendra Ningombamna Haudok Pigani Live virtual events in Asida Lamdam Asida Ladiba Tongamba Art and Culture Gilamda Sangnadaba Oza Guru Scholar Singyauna Na Wediba Artist Kiana Sarugyaduna Makoge Wakalon Sing Pongtung Nabagetanza Masupi Zagani Tamtiraba COVID-19 pandemic asina performing Amasung non-performing art Gilamda Leisure Basingda Achawat Saiteng Pirabasida Tauna Karada Orabsu Hamnaba Abadi Virtual event Asida Piriba Kudong Saba Asi Laishat Manunda Lehoba Leptana Artwork Yokat Pangamnaba Alternative Digital Advantage Lahoba Loinana Anoba Innovative Concept Kyagi Itinsu Leptana Pibangamnaba Honaba Amadi Ngasige Malamasida Artist Singda Ladaba Technical Advancement Ge Gap Mansinba Amasung Equige Natke Itil Leptana Pibangamnaba Honaba Kaya Yauna Tharamase Sinbane CWAF Expression Asida Thawai Yogi Basingna mobile number sing 9862556795 Amadi 9436030342 dagi Akopa Marol Kangbiba Yagani Haina CWAF ki Charol Amana Hari MPCC ki President Govindas na Haikre Lakadarba Lisangani Kunitoigi Election da Congress Party na Lusang Balengak Amalag Lagani Loinana Singa Kutka Manaba Lengak Amasu Soidana Lairagani Wapamasing asi Ayu Hana DDK Imphal the Additional Director Program Pairamba Lamsang Kendra Dagi Mani Babu Lingmabam Amasung Singsamay Kendra Dagi All Manipur Bar Association Ge General Secretary Oramba Advocate Sanawzam Samsaran Chingana Congress the Yaropada Makoibu Opagi Tharamba Ama Congress Babanda Pangtopa Tharamda Pang Pungdo Kibane Mahana Makataraduna Party asina apaba thabak chama tarokpada phataba ama yarokpada madubu hunduna ngangbasidagi sengdokpada ngasi nauna yarokpa party asina achawa thodang lawragani loinana party asubu mapangan kannaba honabada ngasi nauna yarokpa mioi anisina asoba thodang lawragani haiki tharoma sida CWC ke member gaikhangamsu sarugaki Yaskun Assembly Constituency da COVID-19 Mapung Pana Maitiba Pinaba Pandamda Kafen PD Minister Oriba Toksom Saita Batagi Miang Makada 1 number 19 ge member Tongang Govina Atoba Thogdang Loduna Ngasi Wangkai Ningtempukri Makalairakta Labor So Center Upliftment Club ka Kusam Naduna Mass Testing Come Vaccination Club Asida Pangtokre Ali Detection to early treatment haiba pandamda se medical officer Imphal Iska Kusamna Dunanga se Pangtokeba mass testing cum vaccination punna mioi marphu humda test okay vaccination na mioi humphuma pan tawbakaloina na mioi ama positive oiba thengnaki COVID-19 thingnanaba lengang na curfew satharaki ba Awaba Taiting Nanglaba Kaksing Assembly Constituency Manung Chana Leba Iring Panda Yumthong Chanigan Nipurumda
BJP Manipur Pradesh के special invitee social worker champion Bhuban Technical and Skill Development Private Limited Naurem Nabochandrana Chana Thangnaba Cheng Thum Achathau Morok Aluna Chingba Polam Sing Tengmangkre All Irengban Football Club Aipagi Thomi Sanga Kusamnaduna Tengbang Piba Tharampa Aduda Naurem Nabochandrana Hai COVID-19 के अनिसोबा वेब असे थिंगनदबा इंडिया अमसुंग मणिपुर लेंगाका सिना चानबा चेंग येनबा यावना थबक थरम कया अमदि लौखटपिरि नोमगे सुजा चसरगा लेबिरिबा कक्संग असम्बली कॉन्स्टिट्यूएंसी के मनुंगदा मथंग को ओइना चथरकपा टेंगबांग पिबगे सरुकामा ओइना इरेंगबंगे खुल असिदसो टेंगबांग असे यंथोक्सबने Makatarapadasu, Walhuriba Mapam Singda, Tengbanka Asi, Yantok Sakigane, Kaksanga Assembly Constituency, Asida Leriba, Miamge Awata Apakudibak, Maki Mapam the Takbida O, Maki, Mike the Gay Angamba Tengba Makatana, Pinanabahona Zagani Hana Pundoki. Transgender community Asi, Equina, Tongana Ubiru the Bane, Makwina Kunagi, Atobathodank, Lauribani Hana Kaksanga Assembly Constituency, intending candidate Yankom Nelly General Pundorakli. Ngasi kakseng Pazilikai de Leba, Masagi Yumda Pangtopa Kakseng Assembly Constituency, Manung de Leba, Transgender Community Singda COVID-19, Lanting Nabada, Matenko Oinanaba, Pulam Sengkudon Tambagi Tharamda, Wapamba Asi, Nilisana Pundo Kibane. Nilisana Nabakata Raduna High Transgender Community Asana Kunai Asida Asuki Matek, Achawatavdang Lauri, Beauty Parlor Toba, Makeup Toba, Luhong Bagi, Poloi Sepa, Aduki Sumatakta, Sumank Kumaida Yamna Sauna Tautanka, Lauri by Janina Sangne. Makoi Asi Kunai Asida Kunai Asigi, Mewing Aktane, Makoibo, Tongana, Ubiro Debane Hana Pondoki. Nilasana Makata Raduna High COVID-19 Amaram Oiraga, Kudonka, Satabakaya, Mayok Narakpa, Asida Kaksang Assembly Constituency Daleriba, Transgender Community Humpumanga COVID, Lanting Nabaki, SOPG Manungda Maru Oiriba Kutsa Sena Hamdapa Face Mask Upa Haibage Manung Chana Sapont Face Marks Amasung Face Cell Kudon Tamzabani Mamang Taksasu COVID ke Tank Fanglaba Kaksanga Assembly Constituency Manung Shingda Chana Tangaba Polam Sing Yenduna Laksari Makatara Padasu COVID-19 Maitiba Pinaba, Honabada Kaksanga Assembly Constituency, Miamna Tengnariba, Owabasingda, Mating Pangsuki Ganehana Pondoki. SP Tawal Sri Dr. S. Ibomsa Singh, MPS, Mahakilamsing Makada, Toban District BDF Welfare Association na, District Asida BDF Singna Law and Order, Ngakpage Asawadaita, Lobatanatana COVID-19 warrior Ama Oina, Matauto with a positive. Oibadake, Hausa COVID Care Center Singda, Quarantine Tauduna, Lang Satariba District Asigi BDF First Net, Mangage, Family Singi, Mayum Dangasi, Chatuna, Cheng, Hawaii Tum Tau, Yantopge Thoram Ama, District Headquarter, Tawalge, Additional SP, Operation Toban Sri Sasidananda Soibam, MPS, Masamaka, Amadi, KCR PH, Hamba, Amasung, Association Gay Leader Singna. Kusamnana District Headquarter Tawal the Gingasi Haudokre Posing Asi Makatana Positive Oibagi Report Laidabadi Leptana Yantok Sakigane District VDF Welfare Association District Asigi SP Oidiba Sri Dr. S. Ibomsa Singada Asigumba Makalge Sentang Kaitopinaba Haizabada Haramna Yabirakiba Asigidamak Aroibada Association Asina SB Botagapa Pondorakle Haidi Sewa Hi Sangathan Phase 2 Gi Manung Channa Ngasisu BJP Manipur Pradesh ki State Executive Member Social Worker Kundrapam Manzur Mangange Miang Makada Kangabo Kendrage Manung Channa Leriba Tungantungamba Mapam Singda Homa Isolation Tawduna Leriba Yumthong Singda Chanathana Papalam Sing Tengbangoina Pikre Uyal Wangbal Atopam Samran Lamding Kangabok Lamlong Bazar Maisnam Laikai Mayai Laikai Moirang Pali Laipat Laikai Amadi Sarapuda Ngachi Satakiba Tengbangka Polambi Yantopa Aduda Sarugya Kiba BJP Kangabok Mandalge Vice President Dr. Roman Kumar Kundrapamna Hai Kangabok Kendrage Manung Chana Leriba Tungan Tunganba Mapam Singda COVID-19 positive Oiba Yaropadage
home quarantine tawduna leiba imungsingda mapan thopa yadana leiba sida awaba kharadang oirabasu kongnaba haiduna ngamsaba matingsing apokpa mentor mangange meyang makada matenga se pijabani makatana kendra asage manungda awa ana taraba imung manungsingda leplaitana mating pikegane haiba wafam thamki. All Manipur Indent Distributor Association Amidana COVID Laichat Tengna Minanaba Changsalaba Kongtange Maka Tarakpa Oina Ngasi Amidage Convener Su Oidiba RBD Indent Service Ke Proprietor Gurumayum Robindo Saramana Luchingtuna Imphal Lamboy Konglangkong Bal Bhavant Maharaj Buddhist Center College Student Ideal College Nursing Bada Hangliba Community Home Isolation Center Sangda Haktinana Satana COVID Lantingna Bada Changba Tengbange Polam Sing Kusinakre Makatana Su Tengbang Bagi Tabaka Ase Mapam Kyada Su Jatake Gane Haina Guru Mayam Robindro Saramana Pondoke Ngasi Ayu Babu Parada Leiba Matam Kuina Sisinadana Leram Laba Zidabam District Asage Amatangadaba Subzal Ase Temporary Lokabo Oina Onthoktuna Ngasidike SP Zidabam A Ghanashyam Sarama MPS na Haunabi Matung Ina Sangakre Sangabagi Tharampa Aduda Zidabam District Asida Lediba Tungan Tungamba Department ke Officer Singh Amade Police Officer Singh Su Saruga ke COVID ke SOP Ngakna Amade COVID Center da ka hena Ngausinaba Mio Shink Mapam Asid Tangani Haidi Subcell Asigidamak Manipur Renewable Energy Development Agency Maniredana Solar Lemtara Piraktuna Gel Asida Mai Ngalhanbada Mating Chauna Panglake Haidi Ngasidigi Hauna Subcell Asida Police Personnel Sing Tamduna Hanagum Tabuktoba Hauragani Haidi Manipur State Variety Scout and Guide COVID-19 Task Force Scout Team na Yongge Masinjak Pizar Kibage Program Ge Makasa Tarakpa Oina Mahabali Temple Amasung Bisnupur CI College da Mamang Thada Yung Sangi Masinjak Pizar Kibage Makasa Tarakpa Oina Ngasisu Team Asina CI College Bisnupur Amasung Mahabali Temple da Yung Sangi Machinjak Pizar Kre Haina COVID-19 Task Force Manipur State Bharat Scout and a Guide Ge Convener Birendra Chongtham na Pongdokre Wangkem Assembly Constituency Manung Chanalaiba Yaripo Kekru Kolge Guarog Rot Haina Kangnariba Lambi Asige Nakalda Cheliba Taming Kong Maril Asi Iching Pazana Chalanduna Lopanba Yanaba Wangkem Assembly Constituency MLA Kaisam Mega Chandrage Lamsing Makada Kekru Ideal Progressive Committee Kekru Yaidi Club Amadi Kekru Diplomat U Club Ahumna Puna Kusamna Dunang Asisang Dokre COVID-19 Task Force EI School na Changsilapa Tengbang Bage Saruk Ama Oina EI School area da Nona Positive Oiduna Containment Zone da Laikraba Imung Singda Nong Bagi Changtraba Yadaba Chana Thangaba Polam Sing Tengbang Pikre Task Force Asina Ngamzaba Sentkai Loinana Pungning Thogat Piba Mio Singi Tengbang Loinana Ahanba Web Tage Hauna Awabataraba Imong Kyada Tengbange Polam Sing Pituna Lakpani Ngasisu Task Force Asana Yaskunge Containment Zone da Leiba Yumthong Taramapanda Tengbang Asipi Kibane Hana Mamangda Kaksing Subdivision to Orambadage Housing Haukiba Lisingane Taratruktage December Ge Tang Mapandage Kaksing District Oikraba Matung District Asage Revenue Jurisdiction Manungdage Lengang na lo mayampa ama semduna agricultural land kananaba honabage kongtang arimbatare ngasi ngarang asimagtada National Highway 102 Imphal More Lambige nongpok amade nongsupta village number 59 Kakseng Khulent amade 60 Laijingda Hausik lo uneriba lofam kaya ama leibak thonjinba miyam punamuna unare asumna kundaringai matam Karage Mamangdage Anoba Yung Kai Tasanaba Amadi Building na Singba Sazanabage Tabag Housing Leptana Chataringai Maraksida Lenga Ki Maikaidage Athingba Pibasu Ude Hanagi Lammapu Singnasu Manungda Kari Karamba Aronba Ezenda Lai Tungdana Kari Orapa Yai Kanta Vidana Ngehaki Oiba Wakalda Mamal
khajitang henbada hojik potok puthok reba lokpham pangyon do yandori sing thamnanaba singaida ninghanbi haiba jiba adugum aikhoisu asumak maning halaga leresira law yonbada lawgo uiroidaba mida amadi aronba agenda laiba mida law inkhol yonbiganu lokpham sing kannuna nongmanawagi ichawgumpa hengalakliba mishingi amadi tungi mirolgi khanbiduna thabak tawminarasi loinana chinjakta mipan tangdaba khunai ama lehongna bagidamakta ekoigi lokpham sing kananaba ekoi punamaki daita lominarasi haina JNGVO ge chirolamana hairi Housing Manipur Police ke rifleman oriba mioi ama bespa huralambage maralda Thoband District Police na phagakre Police ke pauna high bespa huram lambage phagalaba Manipur Police ke rifleman aduge maming Mohammad Tariq Aziz Sai Kuntra apokpa Mohammad Abdul Latif Kawe Thoband District ke sangayum pampat wandagine bespa huram lamba aduda chenaba Imphal East ke uruptage Mohammad Nawaz Kawa mioi amana ngarang numidang pung 8 taranom tabada Yaripo Police ke SI Sankar Das na lusing bat timpa amana phagapangam kre pawasana makatana hai chaliba junta asige tangka marida Yaripo Bamon laikai dege Mohammad Farid Saha chahi kuntra manga apokpa Mohammad Sirajuddin Saha Kawa mioi amana Yaripo Police Station ge osida mage gari macha bespa ama mangkhibagi matangda aiba wakate serol ama pisanduna gari ado phangnaba phagatpiu haina wakalakpadege gari huranba ado phagakhibane Laibaga sida Covax haina koba Novavax COVID-19 vaccine ta puthok liba Serum Institute of India na haikibada vaccine ase mathang thada angang singda chain ta bahoragani vaccine ase sada marputara dage hena kanaba phangi India ke oina adult singdade mas thada trial tawkibani Novavax tahi amada billion dose ama hena puthokli vaccine ase isamchami amasung mamal honge US based Novavax na haikibada Serum Institute of India na puthokadaba anisuba vaccine atai vaccine ga manadaba amana Novavax ke vaccine ase ultra low temperature da thambagi mathokta de Santa Laiba BJP na losing liba gamena asina Twitter control taunaba honariba adubo West Bengal Chief Minister Mamata Banerjee na sithakre mana haigibada Santa na Twitter control tabangamloi maram aduna masibu thukai naba tawribane makoina aibu laksan mangamde maram aduna aigi gamme puthukai naba thorang tawribane IT rules ke matung ina social networking platform bo lebak sidage protection pinaba maru aiba mioi ama khanbasungamde Housing unlawful content gidamak third party bu Indian penalty court ke makada action lawgadabani West Bengal da political and violence lai haiba adu impham yawdaba paunde haina BJP bu maran sikhi Housing arobada maroiba paw amana bizari COVID-19 laisad asina malemda punsi mangang kiba migi masing lakh 19 lising humpuni toy chatuka humdradaru yaukre MLA ke Ranjana JNB Sandumba Achowa Umatilda Nola COVID Care Center ama hangdona bayang singkre Lisingani kuni toigi election da Congress Party na lusing balenga ka ama laklakani haina MPCC ke President Govindas na haikre Loinana Wangkhaida mass testing cum vaccination program pangthokre Image Paodam asigide matang asidaloisade miyang tabiti besunggo amakahna khurumjari